Ahanba maktada Carolina Khaidemna salai story gi mahut sinjaduna mayambu khurumjari. Ngasisu Cheng Meetei ne ibirakpa matamgi wari ama puduna lakjari. Mayai oirap tauba matam amagi wari ni. Khunau kauba khul amada yamna luna tinajaba nupa macha makhoi mari leirami. Moi mari adugi mamingna Tompok, Manau, Ibobi amadi khoinau kaurami. Moi mari adu lairaba imungi macha masu oibana lairik fazana tamba phangjeramde. Aduna sing chanba, nauri kapa, nga faba, turelda chongthaduna sanaba, nabab kauduna sanaba sina makhoi mari gi punsi oirami. Aduga khul aduda leiminaba nungai yaifaba imung amagi macha masu oiba sanamatum kauba nupa macha masu leirami. Nongmadi sanamatumgi mapana Color TV Ahanba leiduna puraklami. Color TV puri e tabada khul adugi mipum khudimak yengnaba chatnarami. Tompokna sanamatum hoigi Color TV leirengo noidi ujaram khiroi aidi urengo mi ka do machu machu tawjane. Ibobi namo aidi ngarang na ure he. Manawna mi ngasi kata purak laga nang ngarang uri ni ne. Khoinawna as noi ahum sina langmandana uche kamta tonglaktre. Ado akhoi khulda sanamatum hoi tharaga TV ahum sure kwa. Tompokna ahum surasu sanamatum hoi gidi Color TV ne. Ani dudi nate piksu pi e. Ibobina adwa horel daidi sanamatum hoigi Color TV do ni yenglusi ko. Ahum dunasu hoi yengluse adwa sanamatum do sakti am kakpane. Ibobina ka su kai dawrage mai TV ro moi mapagi ni kaino. Tompokna mo moi mapado sanamatumgi mapani ne noi pabadi nate ne. Ibobina adu oirsu. Khoinawna adu oirsu hairadi marai loire. Manawna yumda halase akhoi paba hala amadi ayamu phuni. Khoinawna as noi pabase phugalli he. Manawna amo yu thaklaga lakladi phubai wani he thakradi phubide. Ahumduna yare khangjare chasilao ngasidi uche kamata hate. Ado sanamatum hoida TV yenglusira. Manawna khumla e aidi yumda lehorani. Tompokna nang lehoro napana phubini akhoi hum yenglusi kwa. Manawde mapa kibana yumda lehore. Aduga moi ahumde TV yengba sanamatum hoida chatkri. Aduga manawna mayumda halakpa matamda mapado sumangda yu ngauduna lauduna leirami. Mapa ubada manaw kibana yadre. Hallaga chengesu mapana hana ukibana nanghotre. Mapana nang ngasai kai chaloi. La khangni dana side aina yumda halakpada yumda leiramdaba mi amata lemna tharoiba. Hoi lakribuna namaga nasigade kai chakhi ha. Manawna imadi phau khunba chatkhiye baba. Mapa aduna phau khunba chakriro natraga mawa ngangnaba chakriro khangni namasu handa halakhisanudana. Aduga nachena kaida chakriba masu mawa thiba chakriro. Manawna mo natiye ichedi imabo hoida phi saba chakhibani baba. Mapa aduna aina nama bokto sakta nungside moida chatkanu hairga mana karigi chaliba. Khangni nasiju handa halakhisanoba. Manawna khoi pabaja ai chawda chaw kisanu khangni bama. Mapana nang ni ngasai kai chaloi ha nang su nawang ana ba chaloi ro.
Manauna Aibu nupi sudatana akoi pabase yu thakmandana sono sure Mapana Kari Nafada bu sono sure de Nang mashi da halage Chilhurage horeni mala agoina yumda changlage Mapaduna Hai chengino Achelava yumjida amukana anjalak pa yaroy ko nang shi khangu ko Manaw mapana funi ki bedagi kanna chelakpada mamanaba ahumduga amuk thengnarami Tompokna Manaw na kanna chelaisa mapa yunga buduna phudoi gi tanare yoiramni Ibobina As moi mapa sa yam phatte akhoi pabadi yam phai Numi chupa ma aina Leikaigi koirasu kem haibide Khoinauna Noi pabadi yusu thaktana ganja adum thaaga mangaga leiraga Tompokna Moi pabadi ganja thangmandana panaro malabane Ibobina Adaidi nammai juda kinjira thinjalakani Noi pabadi yam phajabagi type maya ikang kanglaga thum yakpi eng mankai Khoinauna Yare noi ani mu khadarakani Mana kaidawra nana kanna chelaide noi pabana phudoi tanara ira Manauna khumlai adugi kanna chelaine horen ima hala kanda oine changlage adwa noi tv yenguraba Tompokna yenge nungai kanda intina ya triba Adugi sanamatungi mamana chatlo hayeng oina yengbala ona haireiba Ibobina Sanamatumna akhoi humja phamalaktriba lepaga yenghalaiba Manauna kaige Khoinauna khumlai motle adugi phakta phamba yaroi Ibobina As sakku ka amani ko aidi yam phuningjani ado TV yengba phangoina sum khanbe wani Manauna adudi hayeng yengusira Makhoi ahumna yenguse TV da ko nungai ba yam laksa ningo Manauna akhoi mala ayum da chatlage he Khoinauna ado nang hayeng nauri maru taba kauni ko Ahal amana Mama mapa singsina masa singse larik laiswa amatte hek tambidadana loina hek mangleda ko Muisina hayeng chawraklaga karino oidoi sibo Huranba phattaba mi hatpa ngakta du moirakpa tabani ne Hai noibo layumda changnaba yadro Nauri amamamga paisilaga phibamduga nakhongna khutuna motliba layumda changone noiba Ibobina Mashiya hanja aiko uraba hekta ngalakaniba mako ichawge ahaladuna changone larik lasho tamba phangdrabasu nayumda nana leiba yadro noibo Makhoi ahumdo ahaladuna chaibadagi mayumda changnakre somdana manauga mamagado mapana phajadaba wahai wata sizinaduna mamabusu Manaubusu phubirami Machesu mamabok hoidagi phi saba loiduna halakpada mapana taba yadaba wahai wata kaya sizinaduna khatnaba haurami Maduda manaugi mapagi mayamba makhura ahal changlaktuna manaugi mapada nganglami Makhura ahaladuna Mangi nangna nungtigi tawrisibu karino Nongan badagi na numitaba phauba nayu thakchillaga nupi angangda phubiba otpiba adum tawraga leirisibo nate nangna khalisibu karino haibanida wangang sangangna phajadriba aikhoidi nangi phajadaba wangang sangang singdo tabada imungi mi amata punna leiminaba ngamdrene ikaidana Manaugi mapa mangina tasobo ikaiba khangbro aise Manaugi makhura aduna Mashi shoidana ina phurani semasa thaba inkhang sudana macha ani se larik la shutam hanbige haibagi wakhaldi leite
Masa nupi ahal se ngamkhidrasu atomba sidi larik tamhanba yaidana adudi natte nongan badagi numit taba phawba yurem khara thakchilani aduga yumda halaklaga nupi angangda phuba sadana lamjaw soroktadi mina phurakani kidana tumina changlakani adudagi thongal hek yobadagi di akana ring saradana au ba mi khudima khatna bahawrani adudagi di sumam mangol yobadagi di nupi angang thi dana phugalani natte nangbo mira sara haiwanida Manaugi mapaduna Tachaugido taningdre ngangesu tachaugi yumda chatlaga ngangbiruro aigi yumdadi yam taningdre chalo tachau khadang nombada wanabane Manaugi makhuradu sauna kari mi ushitaba nang nammajuda khupaksina thage ha dasa singje larik la shu tamhenge di haidadana nupi engangdagi sen mulaga pochai khara huralaga yonthoklaga da thibong thaktok chathokdana leibnangna Manaugi mapaduna se tharone aina aigi nupi angang phubada aigi nupi dagi shel mulaga yu thakjabada tasongna sukyanna saubiri sibu karigino aina tasaugi taimaga anganga da phuba sunatana shen munba sunate aduga yu thaklasu aina ngaujabane tasongna ngauba sunate dana Yumlonabagi hanubi amana yamna sauna chire Hai nangna yu thaktana selsiki ama phawba tanda khai ngausinaraga leire aduga natuga na chagana phis haba nga phaba phau khunba migi mayumda chattuna chara talaga leire masida amuk nangna thina phubiriba thamoidubu kari thamoino ne he hayeng nangna hanuraba solaba matamda nachana mauna amu nusibiraroine nangbo haida hairuragana aikhoiromda mu onsilaga khatna bahorokani dihedi kangna hena bukalamgani ne Manaugi mapaduna masigi hanubi mawa chabise sungsi ekside masi yam phattami hanubi macha mamo olaga tum lebi shiyu yadabi mine mase Manaugi makhuraduna is yengun he mase karino mana migi halsida nganglisibo hanubi eduna hai icha sa isu sa lao he masi phuba yare ngasidi khamaroi phuru lao he ahal adugi macha masu thoraklaga Manaugi mapa mangi du phutharami Manaugi makhura su khamde phurasanu haiduna yengduna le chayol amamukti mangi hagoi kangkhatpa ngamdaduna famungdagi hendana matuga machagana senaduna le Manausu mamanaba singa kaya punba fangdre somdana angang ahumadu TV da ngauduna leikre tompokna ash film nungar kanda mai mutke khoinauna aidi nungaite hero ni kaina bet na dum phule tompokna hero na furam daidine mai mutkrido mai mulam dadi hero na asam furamani ibobina amo hore mai laga amu yengsikwa tompokna yenglusi ado mana hoida janglusira ibobina as talli moi mapado ki khoinauna moi mapado narga leibini ngahamu akhoina TV yengba jangbada sanamatumna tanthorpu numito aduda mi mayamna phurambagi tompokna nangna haidasu akhoisu khangjeingo ado sanamatumje moigi TV ni kaina sak yam kengdro TV di moi mapana leibudubo khoinauna aikhoigi TV lerakanda sanamatumse phudoine aina ado moi mamadi yam phaikwa ibobina khumlai leirani noina tompokna mo mamadi yam phai mapadi phate hekta chaire ado mai lakpra yenglusira ibobina hoi aikhoi doini yenglusi khoinauna as la amadi phanida ibobina ima mai la abo mamaduna nanga sage kadai da chalue chak hek topaga hekta mangkhrise na khongna khutuna moriba nangi na ruidisune ima na thangna yan thaladabani khango
nongan badagina numita ba phawba yumgi makhada ngakta leitaba angang sibu kari angang numi masibo tompokna khoinao ibani chatlasira khoinao su khumlai chatlasi moi ma se ibobi se phudo mali mamana nakhoi ani su nayum da leiba haita bro chalo nayum da sanage su horel sano hai ibobi imung da thuna sango phunga da ising asaba leibani iruza thoge na sado karai dagi lekhom mayam no tairiba mayam sibo karinu sida yarisina is nauri maru ngaktani ne noibu ujik hatkanu phate haibase hekta deda tompokna la ohe khoina ibani tv yenglusi obina ima akhoi gi tv karam ganda leidoino akhoi gi tv leibiyo ima tv leibiyo akhoi gi tumina leyo he thibong jani ngai phawba leitringai sida karai dagi tv no ha ibobina maidi sumaini hekta harkani ba napani na taurisina isa singse larik tamhanba amatte ngamde dako ataina tai oikhrabasu aton basimadi warasu wana thabak suraga sel khara tungsinduna larik tamhanba ngamnana ba tawgedi khande nongan badagina numita ba phawba ganja thattana wathi warem ngangadana adum leiba ngamemi aina somda nongan badagina numita ba phawba thibong chara hendana ba migi minai oidana ko chenje laga leire ibema nangna phi ama phanik ama sabada chahi ama jangri dubu kamane tawri bazano yadadana tawri bane aina sari ba phi se aikhoi khulda kana matana sanadri ba oibe sune ibema nang nawana yega naikroda aduga nawagi na yumda oina phi do saminaruro machanu pi hiduna akhoi magi khitang tawbaga nawa naikrona hekta harakani ba aina somda iwa mata phangda leire sakti haijandana thijalabani na mama duna hai na sakthi bagi nawa phangda boiramoi motman baga suning da baga da phangda boiramgani nabungani duna thabak su pham thiri bani na nongan badagi na numita ba phawba chatkibasina ibobina akhoi sisi yam mot pane nang na amuk na che danok na leirano nangak samdagi nura mayam do nung na tak tawri bane hojik somdana tompok ka khoinau ga do sana matum hoida tv yengba changnaklami tompok na sana matum dubu school halakrajala sana matum maila hore tv yengse sana matumgi mapaduna hai hojik tv yengbagi matam nate nayum da salo kamai tawa mama mapano nongan badagi numita ba phau sa yen dawna masa singse koi tha thadolaga thamlisiba larik la shutam hanba ngamdre dana bo angang bu sumaini yokna bhauna brane moi mapa se phatte mama ni hena phai tv thabagi makhol di tai ko khoinauna tai film nungai balak pa male disum na phuna bagi makhol tai tu ahaldi tv yeng bachangkre ibani su inaruchira tompokna tale amu cherakani adu charu uche ka pusla khoinauna hoi ka pusla ado aidi school yam kaningingo sana matumna school chapada aishu yam pamingo masayam nale adugane tv da ngangma maroldo madi yam khangingo pabasu yam haye madi tompokna adudi moi mapa dan takpi bai ni he aisu ta adi haini kaino adugane school ka base yam wai haingo ojana su yam phui hai ai di school ka roi conductor oi doine hayeng jawraga tata thoba haina ba sia su yam phangi haye khoinauna ai di school oina ka ni aduga sifai oi doine tompokna is nangdi karum ganda school ka doiba noi pabadi sensu paidana khoinauna aikhoi gi marup yawe adu phawraga mathang chahi dai kahani haye adudi nang
ꯑꯩꯈꯣꯏꯒ ꯇꯤꯟꯅꯕ ꯄꯥꯛ ꯐꯪꯉꯔꯣꯏꯀꯣ ꯃꯅꯥꯎꯒ ꯏꯕꯣꯕꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛ ꯇꯤꯟꯅꯔꯅꯤ ꯈꯣꯏꯅꯥꯎꯅ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯇꯤꯟꯅꯅꯤꯍꯦ आदा खुनिंग अमा तोंगे आई कापके तोंपोकना अमो आई कापके नंग खुद चुमदेबा हनुबा मना नपा थोराई मचा सा नोइदा कनानो उचे कापु हाय हा नोइ लेरमु नोइ उचेक हात कनु फते फते हाइबसे अदुम कापिने नोइसु नमा नपादो मीना हातोकपिदना युमदा हलक्त्रदि नोइ नुंगाइगद्रा थोराई मचा सा तोंपोकना मशीगी टीवी मनिंग मान बाहनु बसे याम फते चेंसी लाओ खोइनाउ न नोक लगा थानर कन्न चेलो तुमपो आसिंगसे इस वाबना जु याद्रे आइदी बोरा योंबी मेमहन के एक थेनरुबदगे आई साजे हनुरे हाइबसे कारुरेदना कानदे मेमहन की होटल दा चा थकलगा हक्चांग खरा कंखटप्री येंगे अंगांग मरी तो सनामतुम होइदा टीवी येंबा लाक्लमी तोंपोकना आइदी नुंगटी की टीवी येंबा चटले नुंगदांगदना हेना नुंगाई बयाम लाकचानिंगो खोइनाउना टीवी दा ख्वाइदे नुंगाइबा लाकपो नुमितिने थांगजगा नोमाइजिंगदने नोमाइजिंग नुमिति अयुक्तगी नुंगाइबा लाकपा हौरे पुंग 8 दगी नुंगाइबगी मतंग लाए मनाउदी मोय मपागा ममागना मयुमदा टीवी येंबा चटपसे फुई हाइबने मनाउना मरक्तदी याइहे नुंगटीगिदी यादिए इबोबिना अमो अखोइदी फुदे होरेल थेंगना युमदा हंजिलासु केम फुबिदे खोइनाउना अमो अदो होरेल नुंदांगदी सुमांगदा पुथोकलगा टीवी कापनी हाइngो तोंपोकना कना हाइबा नोमाइजिंग खुदिंगी मपालदा कापनी हाय अदो नाउरी दो लोसिलो हे सनामतुंगी मपाना नाउरी पुरोगा लाआदी टीवी यंगहलोय हाबने अखोइ दाना हाय नोमाइजिंग खुदिंगी मपालदा कापनी हाय अदो नाउरी दो लोसिलो हे सनामतुंगी मपाना को नाउरी पुरोगा लाआदी टीवी यंगहलोय हाबने तोंपोकना आइदी शगाक्ति एप्सिनक्रे इबोबिना मो आइजो खोइनाउगा मनाउगदी पुरा अमरो मोय ममाना थांगना यानथक्रा हाइबने अदो कइगिनो मी मयाम अमा थोंगना रइसे मोय मुटख्रजालो खोइनाउना अश नुंगाइबा लामदाइदा मै एकते मुटखिनीबा मौवा मना मोय मरीसे टीवी येंबा ला इमालेने तोंपोकना मै मुटख्रबोय दोमचा मौअदुना मुतेदा टीवी दो ngसाइदगी कबो पोखौरिबने अदुगिनी मयाम अमा थोकनरख्रिसे मनाउना आ टीवी गी स्टेशन दा मै मुटपै ओइरमनिए तोंपोकना फमलगा ngaइरुसिलो अंगांग मरी दो टीवी सौरबसु येनिंग मनबगी मयाइना ngaइदुना ले ngahak leiraga टीवी दु यारक्लमी अदुबो मयेक सेंग खरा वाटपदगी सनामतुमना मनिंगदा थोकलगा एंटेनादो खरा लेरकनबा तोंपोकता हाइरमी तोंपोकना अश आइंगोंदा दा हारकनीबा सनामतुमना मो अदुदी नोइ टीवी यंगहनगनुरो तानथोखोरो हा ममाना हाय सनामतुम मिंगोंदा दुमाइना हाइबा हौनदे फजफजना हायो तोंपोकना नोइ अहुम फमलमुको यारदी लाउरो यारबो सनामतुमना याद्री तपना लयो तोंपोकना अमो सनामतुमना याद्रीए असोमदो तपना लयो मनाउना आई लैरुगे सनामतुमना तपना लैबा हाइद्रो नोय इंटेना मरीगा तटलदी कैदौगियो यारे अदुदा थमो तोंपोकना यारी लाओ मनाओ सनामतुमना कन्ना चलक्ट्रदी याद्रो नोयने हौजिक टीवी से मुथलुरो अदुगने ममांगदा थारिबा फक्तो कनामता फंबा यारो
ai thanda phamna bane. Tompokna loire he. Makhoi mari do sana matumna fana thina chairabasu TV yengningbana karimata khumde. TV dasu nungai ba lakpana makhoi mari do yamna nungai ni yengli. Mi atay su yengba laknare. Yembu duna. Tompo, nang noi mana kau leire he. Mi amana amo. Hai, chalo, namana mapana kau leire. Tompokna. Ash, I karak tuinya ai. Angang amana amo. Mai pam je, ai pamorage. Tompokna. Mamana. Imana nga saidagi kaurise, tadro nang bo. Lao, khunjaw gi dukan da chalu lao. Tompokna. Ash, ngamaroi ai, TV yengli. Mamana. Loi horabani ko, sa lu lao. Aduga ne, halaga mu yengo. Horel chat ke, TV da nung aiba mala iba ima. Mamana. Masi, horel halaga yengo haibani ne. Napala adi yeng basu phangoi, phusu phubini do. Se payo. Tahuni ko, kana payo. Tompokna. Ekta pakhon shirakani ba. Ado, kai nai duino. Napagi yongbiri mapula malero. Aremba do, aduna meket hapalao. Tompokna. Asapot ki sel yaude. Chalo so khara thuna. Meket yaude harga achapo chathoraki. Tompok mapagi pot leiba kanna chenki. Aduga mayumda piramlaga TV yengba amo kanna chalae. Ma hek yaurakpaga TV makhongda phamge tawbaga mai phutlauna mutki. Tompok yamna sauna kanna laurae. TV yengliba ahal singdo magi matawduda nokpasu yawi charakpasu yaurae. Asumna nongma sumhaukibana chahi ama phakiba khanghaude. Khoinau hojikte mamaga mapagana thabak kanna suduna leiba leitaba school tamhankre. Aduga manaude mapadu yu thakpa hemanbadagi yamna kanna naduna layengna basel phauba leitabana sikhirame. Mapa sikhraba matungdagi manausu machena fi kanna saduna mamane imung puduna manaubo larik tamhallame. Aduga hanagumna mamaga mapagana isel senada pakhon kharasi isitpa khara chathan singchanba khara chathan tawduna pangthada thadoktuna leirami. Tompokna. Sigi khongba se silaga karse aduga irujaraga TV yengluse. Ibobina. Aidi iru diluraroi khongkhut ang hamla toklani. Kaigi adudia. Ibobina. Aduna ne nangna nura ayamna thangni do. Is nangdi thangdabanina. Thangjadengo ngarang ai khoi imana sebot masingna loina takre. Ibobina. Tompo tu khoinauga manauga se school dagi halai si yengune. Tompokna. Moina tamliba school sidi oza haite haingo aduga sanamatumgi school di aringbane hai. English ngakta ngange haye. Ibobina school di karedana aisu school chatningingo larik tamhodaba se hayeng chawraga migi minai oi hai. Is kanana haiba ahaingo aikhoi imagi mapamgi mina. Tompokna. Machil thirine akhoi khura tondo larik tamakte hai adu oirasu sel daban pai tata thawe dukan su le aduga ne khura kheda do larik yam hai hairasu sen kem pai de hai. Ibobina. Sel pai dasu khulgi mitina ba wata thokta sin tawba kandadi khura khedadi masana ana chokri da phame. Noi khura tondi amaning ta da lepaga leibudo wa hanglasu khangde da haibudo aduido lari haitabaini. Khoinauna. Noi ani siliro nga kam pharage. Tompokna. Ai khoi ani di nga tama da phareda. Noi ani di school eka khibedagi isitpaga uchek kapaga yaukhidre. Ai khoi ani di ngarang uchek ani hatle. Aduga kwao ma.
Manauna Uche hat pase yam phate noi ani so hat na nu Khoinauna amo Uche so aikhoi taiba mioi baga chap mane moi gi so mama mapa machil manau maza masu loi le aduna aikhoi ne uche hatok pado uche ki imung manung do yam kappe hai aduna aikhoi aja nu uche hat pa yade Tompokna Uche ki marol khang mai mu ni ne khuao cha di khangle moi ne moi de Manauna Lao yum chala je khoina Ibu bina Horel sana ba thola roi dro noe ne Khoinau ne khumlak lame Larik paru doi ne natra de hayeng waja na phuni Manauna Suti thar ka noi na sana raje Tompokna Moi ani ja school ka badagi sak yam ka khre Khoinauna Parikha kuidre parikha loiraga oina sana raje Tompokna Moina parikha na harise sana matum di exam hai na haibo Ibo bina Moi di English school ne ado nang di lari tam ningdro dompo Tompokna Aikhoi mana namanraba singje school loi kana khre aizu leiba leitaba school tam hani hai aduda ina yadaba Aikhoi pabana su larik tam laga kai kana doino hayeng chawraga thabak su phangloi adu shurupudi tractor thobane hena phai haye Ibo bina aidi tam ninge ado ima do sen leite hai akhoi paba su thabak su de ganja dum thagale As larik tam munwe sina nungai tro ado car se TV yulu se nungdang wairam gi cartoon nungai balak pani Nungdang wairam di sana matungi mapana TV kapte lakanu haidudi Moida natrasu ipu hoide yenglu se Moi gi TV di nungai te color na tamni na aduga moi antenna do yadabane aduine adum sauri do adu oirasu yenglu se ba Tompoka ibo biga isit paloiduna karame aduga TV yengba amuk chatlame somdana khoinauga manauga di chahi parikha gi larikanna paduna lerame chahi gi parikha loiraba matung makhoi mari do amuk punna sanaminarame adubu khoinauga manauga di uche kapa chingda chatpa gumbadi yauramde aduna Tompoka ibo biga do amuk makhoi ani da saurame Chayol khara leiraga khoinauga manauga do parikha pass tobagi yamna haraurami makhoi ani gi matawodo da Tompoka ibo biga do amuk su kalakpa phaurami chahi khara gi matung makhoi mari do pakhang haiba do phanarami Tompoka ibo biga di nisa pasa saba su hore aduga aphang ba thabak su surami aduga khoinauga manauga di college loiduna thabak thiba horami Tompokna Aina haidro khoinauga manauga se larik phana tamlasu thabak phangloina moi anina larik tambada changiba sil singduna san mayam ama leiraga loiramadi ngahana sen damana pairani Ibo bina ado sanamatumdi thabak tawdure hai Tompokna mari tawdabani ne mama mapana sel paibani na thabak tawnaba Mantri mandol singda sel damana piramgani khoinauga manauga di kaide sel piraga thabak tawdoino yengo moi ani se sel tap tai sang khai lai tam siluraga thabak su phangauda aikhoi dongna thabak su ba so heuda ngaudar se toine yewa Ibo bina aikhoi ani dagi hena moi ani ni sa sa ba helaka doribne haibaga tawbaga amu chakredo manauga khoinauga se Tompokna Manau Kai chitoino Manauna marup tompa thabaki chem ta thajiluge noi ani di kedawramino sida Ibo bina sum phamlambani da ado horel noi ani halaga ongta punsidana Manauna hoi punseleramu Tompokna Ngasidi moi ani sa yu bithakyo Ibo bina adudi tawrun he ngahansu sauraga chakhibido Tompokna sukluna pisak piklingai dagi tinaraklaga
ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯇꯤꯟꯅꯗ꯭ꯔꯁꯨ ꯌꯥꯔꯦ ꯀꯩꯅꯣ ꯏꯕꯣꯕꯤꯅ ꯌꯨ ꯊꯛꯇ꯭ꯔꯗꯤ ꯃꯣꯏ ꯑꯅꯤꯁꯨ ꯇꯤꯟꯅꯗ꯭ꯔꯁꯨ ꯌꯥꯔꯦ ꯀꯩꯅꯣ ꯑꯗꯣ ꯍꯣꯔꯦꯜ ꯌꯨ ꯊꯛꯄꯒꯤ ꯁꯦꯟꯗꯤ ꯅꯪ ꯄꯨꯊꯣꯛꯑꯣꯀꯣ ꯍꯌꯦꯡꯅ ꯑꯩꯅ ꯄꯨꯊꯣꯛꯄꯤꯔꯒꯦꯕ ꯍꯣꯏꯅꯦ ꯃꯣꯏ ꯑꯅꯤꯁꯨ ꯄꯨꯊꯣꯛꯍꯟꯒꯦꯅꯦ ꯊꯕꯛꯀꯤ ꯆꯦ ꯊꯥꯖꯤꯜꯂꯝꯂꯒ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯇꯣꯝꯄꯣꯛꯀ ꯏꯕꯣꯕꯤꯒ ꯑꯃꯨꯛ ꯄꯨꯜꯂꯝꯃꯤ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯀ ꯏꯕꯣꯕꯤꯒꯅ ꯃꯣꯏ ꯑꯅꯤꯕꯨ ꯌꯨ ꯄꯤꯊꯛꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯊꯛꯂꯝꯗꯦ ꯑꯗꯨꯅ ꯇꯣꯝꯄꯣꯛꯀ ꯏꯕꯣꯕꯤꯒꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯈꯣꯏꯅꯥꯎꯒ ꯃꯅꯥꯎꯒꯗꯨ ꯁꯦꯜ ꯐꯅ ꯂꯩꯇ꯭ꯔꯕꯁꯨ ꯁꯪꯒ ꯐꯅ ꯂꯩꯇ꯭ꯔꯕꯁꯨ ꯊꯕꯛꯀꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯕꯗꯤ ꯂꯦꯞꯂꯝꯗꯦ ꯇꯣꯝꯄꯣꯛꯀ ꯏꯕꯣꯕꯤꯒꯗꯤ ꯅꯨꯄꯤ ꯉꯟꯅ ꯊꯤꯖꯤꯟꯗꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯌꯨ ꯊꯛꯇꯨꯅ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯈꯣꯏꯅꯥꯎꯒ ꯃꯅꯥꯎꯒꯗ ꯑꯣꯏꯔꯣꯏꯗꯕꯗ ꯍꯥꯏꯅ ꯊꯤꯅ ꯆꯩꯔꯝꯂꯦ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯅꯥꯎꯒꯒꯤ ꯍꯣꯠꯅꯖꯃꯟꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯈꯜꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯈꯜꯂꯛꯂꯦ ꯇꯥꯕꯗ ꯈꯨꯜ ꯄꯨꯝꯕ ꯍꯔꯥꯎꯅꯔꯝꯃꯤ ꯑꯗꯨꯒ ꯇꯣꯝꯄꯣꯛꯀ ꯏꯕꯣꯕꯤꯒꯗꯤ ꯍꯔꯥꯎꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯌꯥꯝꯅ ꯀꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯈꯣꯏꯅꯥꯎꯒ ꯃꯅꯥꯎꯒꯗꯣ ꯀꯂꯔꯒꯤ ꯇꯤꯚꯤ ꯑꯆꯧꯕ ꯑꯃꯃꯝꯁꯨ ꯒꯥꯔꯤ ꯃꯆꯥ ꯑꯃꯃꯝꯁꯨ ꯂꯩꯕ ꯉꯝꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯁꯥ ꯅꯥꯟꯅ ꯍꯤꯡꯂꯝꯃꯤ ꯑꯗꯨꯒ ꯇꯣꯝꯄꯣꯛꯀ ꯏꯕꯣꯕꯤꯒꯗꯤ ꯇꯤꯚꯤ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯂꯩꯕ ꯉꯝꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯇꯣꯝꯄꯣꯛꯅ ꯏꯕꯣꯕꯤ ꯒ꯭ꯂꯥꯁꯇꯣ ꯈꯔ ꯊꯟꯅ ꯍꯩꯌꯨꯅꯦ ꯏꯕꯣꯕꯤꯅ ꯈꯔ ꯊꯛꯁꯦ ꯑꯃꯨꯛ ꯉꯥꯎꯗꯅ ꯌꯨꯝ ꯍꯟꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯔꯨꯞ ꯇꯣꯝꯄꯣ ꯅꯪꯅ ꯉꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯤꯗꯨꯅ ꯇꯣꯝꯄꯣꯛꯅ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯔꯦ ꯅꯪ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯍꯧꯗꯕꯁꯦ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯉꯁꯤꯗꯤ ꯈꯨꯜꯒꯤ ꯃꯤꯇꯤꯡ ꯑꯗꯨꯗ ꯈꯣꯏꯅꯥꯎꯒ ꯃꯅꯥꯎꯒꯅ ꯐꯤꯔꯣꯜ ꯅꯥꯟꯅ ꯆꯧꯀ꯭ꯔꯤꯗ ꯐꯝꯂꯒ ꯂꯩꯔꯒ ꯅꯪꯒ ꯑꯩꯒꯅ ꯀꯥꯆꯤꯟꯗ ꯎꯆꯤ ꯑꯅꯥꯕꯗꯧꯅ ꯇꯥꯁꯤꯜꯂꯒ ꯅ ꯇꯥꯔꯒ ꯂꯩꯕꯗꯣ ꯑꯁ ꯏꯕꯣꯕꯤꯅ ꯍꯣꯏ ꯃꯔꯨꯞ ꯀꯌꯥꯝꯗꯤ ꯏꯀꯥꯏ ꯑꯗꯨꯒ ꯃꯣꯏꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨꯁꯨ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯈꯪꯗꯕ ꯌꯥꯝ ꯌꯥꯎꯏ ꯃꯔꯨꯞ ꯇꯣꯝꯄꯣꯛꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗ ꯅꯥꯎꯔꯤ ꯃꯔꯨ ꯇꯥꯃꯤꯟꯅꯔꯛꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯗꯅ ꯒꯥꯔꯤꯒ ꯊꯧꯗꯅ ꯃꯐꯤ ꯃꯔꯣꯜꯒꯁꯦ ꯅꯥꯟꯗꯅ ꯂꯩꯔꯒ ꯅꯪꯒ ꯑꯩꯒꯅ ꯁꯦꯒꯥꯏꯕ ꯐꯨꯔꯤꯠ ꯁꯤꯃꯒ ꯂꯩꯔꯤꯕꯅꯤꯅꯦ ꯃꯁꯤ ꯄꯨꯝꯕ ꯂꯥꯏꯔꯤꯛꯅ ꯉꯥꯛꯇꯅꯤꯀꯣ ꯃꯔꯨꯞ ꯑꯗꯨꯅ ꯃꯔꯨꯞ ꯑꯩꯅ ꯄꯪꯍꯧꯗꯅ ꯂꯥꯏꯔꯤꯛ ꯇꯝꯗꯈꯩ ꯅꯥꯎꯔꯤ ꯀꯥꯞꯇꯅ ꯇꯤꯚꯤ ꯌꯦꯡꯗꯅ ꯂꯩꯀꯥꯏ ꯀꯣꯏꯗꯅ ꯃꯇꯝ ꯃꯥꯡꯍꯟꯈꯤꯕ ꯃꯌꯥꯝꯗꯣ ꯏꯆꯥꯗꯗꯤ ꯇꯧꯍꯜꯂꯔꯣꯏ ꯑꯗꯨꯅ ꯑꯩ ꯆꯔꯥ ꯍꯦꯜꯂꯁꯨ ꯏꯆꯥ ꯐꯥꯎꯕꯗꯤ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯅꯤ ꯑꯗꯨꯅ ꯑꯩ ꯊꯕꯛ ꯀꯟꯅ ꯁꯨꯔꯒ ꯁꯦꯟ ꯇꯥꯟꯗꯕ ꯌꯥꯗꯦ ꯑꯩ ꯆꯠꯂꯒꯦ ꯃꯔꯨꯞ ꯌꯨ ꯊꯛꯅꯕ ꯁꯦꯟꯁꯦ ꯇꯣꯝꯄꯣꯛꯅ ꯃꯔꯨꯞ ꯏꯕꯣꯕꯤ ꯒ꯭ꯂꯥꯁꯇꯣ ꯊꯟꯅ ꯍꯩꯌꯨꯅꯦ ꯈꯔ ꯊꯛꯁꯤ ꯑꯃꯨꯛ ꯉꯥꯎꯗꯅ ꯌꯨꯝ ꯍꯟꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯃꯔꯨꯞ ꯇꯣꯝꯄꯣ ꯅꯪꯅ ꯉꯍꯥꯟꯈꯩꯒ ꯃꯥꯟꯅꯗ꯭ꯔꯤꯗꯨꯅ ꯃꯔꯨꯞ ꯏꯕꯣꯕꯤ ꯑꯩ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯔꯦ ꯅꯪ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯍꯧꯗꯕꯁꯦ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯉꯁꯤꯒꯤ ꯈꯨꯜꯒꯤ ꯃꯤꯇꯤꯡ ꯑꯗꯨꯗ ꯈꯣꯏꯅꯥꯎꯒ ꯃꯅꯥꯎꯒꯅ ꯐꯤꯔꯣꯜ ꯅꯥꯟꯅ ꯆꯧꯀ꯭ꯔꯤꯗ ꯐꯝꯂꯒ ꯂꯩꯔꯒ ꯅꯪꯒ ꯑꯩꯒꯅ ꯀꯥꯆꯤꯜꯗ ꯎꯆꯤ ꯑꯅꯥꯕꯗꯧꯅ ꯇꯥꯁꯤꯜꯂꯒ ꯅ ꯇꯥꯔꯒ ꯂꯩꯕꯗꯣ ꯑꯁ ꯍꯣꯏ ꯃꯔꯨꯞ ꯃꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗꯅꯦ ꯀꯌꯥꯝꯗꯤ ꯏꯀꯥꯏ ꯑꯗꯨꯒ ꯃꯣꯏꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨꯁꯨ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯈꯪꯗꯕ ꯌꯥꯝꯅ ꯌꯥꯎꯏ ꯃꯔꯨꯞ ꯇꯣꯝꯄꯣꯛꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗ ꯅꯥꯎꯔꯤ ꯃꯔꯨ ꯇꯥꯃꯤꯟꯅꯔꯛꯂꯒ ꯃꯣꯏ ꯑꯅꯤꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯗꯅ ꯒꯥꯔꯤ ꯊꯧꯗꯅ ꯃꯐꯤ ꯃꯔꯣꯜꯒꯁꯦ ꯅꯥꯟꯗꯅ ꯂꯩꯔꯒ ꯅꯪ ꯑꯩꯅ ꯁꯦꯒꯥꯏꯕ ꯐꯨꯔꯤꯠ ꯁꯤꯃꯒ ꯂꯩꯔꯤꯕꯅꯤꯅꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯂꯥꯏꯔꯤꯛꯅ ꯉꯥꯛꯇꯅꯤꯀꯣ ꯏꯕꯣꯕꯤꯅ ꯑꯗꯨꯅ ꯃꯔꯨꯞ ꯑꯩꯅ ꯄꯪꯍꯧꯗꯅ ꯂꯥꯏꯔꯤꯛ ꯇꯝꯗꯈꯩ ꯅꯥꯎꯔꯤ ꯀꯥꯞꯇꯅ ꯇꯤꯚꯤ ꯌꯦꯡꯗꯅ ꯂꯩꯀꯥꯏ ꯀꯣꯏꯗꯅ ꯃꯥꯡꯍꯟꯈꯤꯕ ꯃꯇꯝ ꯃꯌꯥꯝꯗꯣ ꯏꯆꯥꯗꯗꯤ ꯇꯧꯍꯜꯂꯔꯣꯏ ꯑꯗꯨꯅ
ai chara helasu icha faubudi lai tamhalani aduna ai thaba kanna shuraga sendan da bayade ai chalage maro yu thakna basase icha gi lai tamna bo oina tungshilurage ha adudi nongsu thumandro ngai khuo lawshili ba yu shiri thamina kise chatkrene namichidai tompoka ibobigasu sen tanduna macha singbu larik tamhannaba kanna hotnarami aduga khoinauga manaugasu khara leiraga larik laisu haibi nupi amamamga luhongduna nungaina leikhirami